ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯗ ꯉꯥꯎꯖꯔꯤꯕ ꯑꯩꯅꯤ ꯊꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯈꯪꯕ ꯉꯝꯕꯔꯥ ꯅꯍꯥꯛꯁꯦ ꯑꯩꯇꯒꯤ ꯑꯣꯏꯅ ꯈꯜꯂꯦꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯨꯡꯁꯤꯕꯒꯤ 이제다 ngꯧꯔꯤꯕꯤ ꯑꯩꯅꯤ ꯊꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯈꯪꯕ ꯉꯝꯕꯔꯥ ꯅꯍꯥꯛꯁꯦ ꯑꯩꯇꯒꯤ ꯑꯣꯏꯅ ꯈꯜꯂꯦꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯦ ꯈꯪꯕꯤꯌꯨꯀꯣ ꯅꯪꯅ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯔꯨꯔꯦ ꯁꯤꯃꯇꯪ ꯈꯪꯉꯨ ꯅꯪꯅ ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯁꯤꯀꯣ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯉꯁꯤꯒꯤ ꯍꯥꯡꯂꯃꯥꯡꯂꯪꯗ ꯅꯪꯇꯅꯤ ꯎꯔꯤꯕ ꯊꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯈꯪꯕ ꯉꯝꯕꯔꯥ ꯅꯍꯥꯛꯁꯦ ꯑꯩꯇꯒꯤ ꯑꯣꯏꯅ ꯈꯜꯂꯦꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯑꯩꯇꯒꯤ ꯑꯣꯏꯅ ꯈꯜꯂꯦꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯨꯡꯁꯤꯕꯒꯤ 이제다ꯉꯥꯎꯖꯔꯤꯕ ꯑꯩꯅꯤ ꯊꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯈꯪꯕ ꯉꯝꯕꯔꯥ ꯅꯍꯥꯛꯁꯦ ꯑꯩꯇꯒꯤ ꯑꯣꯏꯅ ꯈꯜꯂꯦꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ
ऐसे